ꯑꯩ ꯈꯪꯉꯦ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯃꯒꯤꯁꯨ ꯐꯅꯕ ꯇꯧꯁꯦ ꯍꯥꯏꯕꯅꯤꯗ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯁꯥꯔ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯌꯨꯗ ꯍꯧꯖꯤꯛꯇꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯆꯨꯝꯕ ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯁꯥꯔ ꯀꯩ ꯀꯥꯟꯗꯕꯗ ꯁꯥꯔ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨꯗ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯄꯥ ꯅꯄꯨꯅꯒ ꯊꯝꯃꯝꯕ ꯄꯨꯂꯤꯁꯂꯣ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯁꯦ ꯌꯥꯝꯅ ꯇꯔꯥꯏꯅ ꯁꯦꯠꯄ ꯅꯠꯇꯦꯅꯦ ꯁꯦ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯀꯣ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯅꯅꯦ ꯁꯦꯠꯂꯤꯕꯅꯤ ꯍꯩ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯑꯔꯥꯟꯕꯕꯨ ꯆꯨꯝꯊꯣꯛꯀꯦ ꯂꯝꯍꯦꯟꯕꯕꯨ ꯋꯥꯔꯛꯀꯦ ꯈꯟꯗꯨꯅꯅꯦ ꯑꯑꯣꯟꯕ ꯄꯨꯔꯛꯍꯟꯒꯦ ꯃꯅꯤꯄꯨꯔꯁꯦꯅ ꯈꯟꯗꯨꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯅꯤꯅꯦ ꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯥꯞ ꯆꯥꯗꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅꯒꯤ ꯅꯪ ꯀꯠꯂꯅꯤꯍꯦ ꯑꯇꯩ ꯄꯨꯂꯤꯁꯇꯅꯦ ꯌꯥꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯁꯦꯟꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯅꯪ ꯀꯟꯖꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯁꯥꯔ ꯄꯪꯃꯨꯛꯇ ꯃꯨꯛꯀꯅꯨꯗ ꯃꯨꯛꯃꯜꯂꯁꯨ ꯇꯦꯛꯄꯅꯤꯗ ꯑꯃꯒꯤꯁꯨ ꯐꯅꯅꯕ ꯇꯧꯁꯦꯅ ꯍꯥꯏꯕꯅꯤ ꯁꯤꯗ ꯁꯥꯔꯅ ꯌꯥꯗ꯭ꯔꯗꯤ ꯁꯥꯔꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯅꯪꯉꯛꯄ ꯌꯥꯏ ꯁꯥꯔ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯕꯗꯤ ꯐꯕꯅꯤ ꯁꯥꯔ ꯑꯩꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯁꯥꯔꯅ ꯌꯥꯗ꯭ꯔꯒꯗꯤ ꯁꯥꯔꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯅꯪ ꯇꯥꯕꯅꯤ ꯁꯥꯔ ꯍꯦ ꯅꯪꯒꯤꯗꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯤꯅꯥꯒꯤ ꯀꯣꯛ ꯄꯥꯟꯕ ꯅꯪꯅꯁꯨ ꯑꯩꯕꯨꯁꯨ ꯀꯤꯍꯟꯕꯒ ꯁꯥꯔꯗꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯅꯪꯅ ꯇꯧꯔꯣ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎꯅꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯒꯦ ꯌꯦꯡꯒꯦꯅꯦ ꯅꯪꯒꯤ ꯃꯤ ꯂꯩ ꯀꯥꯏꯅꯒ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯙꯞꯀꯥꯁꯨ ꯇꯧꯔꯗꯅ ꯍꯩ ꯍꯧꯒꯠꯂꯣ ꯑꯁꯤꯗ ꯂꯦꯞꯄꯣ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯣ ꯁꯤꯗ ꯑꯃꯨꯛ ꯂꯦꯞꯄꯣꯅ ꯑꯃꯨꯛ ꯂꯦꯞꯍꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣꯕ ꯁꯤꯗ ꯑꯃꯨꯛ ꯑꯗꯣ ꯁꯥꯔ ꯆꯨꯔꯨꯞꯀ ꯌꯥꯎꯕ꯭ꯔꯣ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯇ ꯊꯛꯀꯦꯕ ꯊꯛꯂꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯗꯣꯔꯦꯕ ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯆꯨꯔꯨꯞ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯣꯏ ꯅꯪꯗꯧꯅ ꯑꯩ ꯆꯨꯔꯨꯞ ꯊꯛꯇꯦꯅꯦ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯦꯅꯦ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯥꯁꯤꯗ ꯍꯩ ꯌꯥꯝꯅ ꯀꯥ ꯍꯦꯟꯒꯅꯨ ꯅꯪ ꯌꯥꯝꯅ ꯍꯦꯃꯜꯂꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯁꯥꯗꯨꯗ ꯅꯪꯅ ꯉꯥꯡꯊꯣꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯇꯥꯛꯆꯕꯅꯦ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯅꯪ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯎꯠꯂꯛꯀꯅꯨ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯩ ꯐꯥꯊꯕꯅꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯗꯣ ꯑꯩꯅ ꯅꯪꯕꯨ ꯄꯤꯒꯅꯤ ꯅꯪ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏꯗꯅ ꯅꯪ ꯌꯦꯡꯉꯨ ꯅꯪꯒꯤ ꯄꯩꯁꯥꯗꯨꯅ ꯅꯪ ꯅꯁꯥ ꯀꯟꯖꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯔꯥꯟ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯅꯪ ꯇꯨꯛꯊꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯥꯄꯟ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯅꯁꯥꯁꯤꯗ ꯍꯦꯔꯥ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯁꯤ ꯌꯩꯍꯟꯒꯦꯗ ꯃꯁꯤ ꯍꯩ ꯀꯅꯥ ꯂꯩ ꯑꯝꯇ ꯂꯥꯎꯁꯤꯗ ꯌꯩꯅꯅꯕ ꯑꯃ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯤꯆꯩꯗꯣ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯥꯏꯔꯛꯑꯣ ꯀꯩꯁꯨ ꯑꯝꯇ ꯀꯥꯏꯗꯦ ꯁꯥꯔꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯁꯥꯔ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦꯅꯁꯨ ꯈꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯔ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯣꯏꯗ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯁꯤ ꯁꯣꯏ ꯁꯤꯔꯅꯤꯁꯦ ꯃꯁꯦ ꯁꯥꯔ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ ꯅꯪꯒꯤ ꯊꯕꯛ ꯈꯔ ꯂꯥꯛꯑꯦꯅꯦꯍꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯑꯁꯤꯗ ꯂꯦꯞꯄꯤꯕꯁꯦ ꯎꯏꯗꯅ ꯃꯆꯤꯟꯁꯦ ꯌꯥꯝꯅ ꯂꯤꯡꯕꯅꯤ ꯌꯥꯝꯅ ꯀꯟꯕꯅꯤ ꯇꯧꯕꯇꯕꯨꯅꯦ ꯃꯁꯥꯗꯤꯅꯦ ꯌꯥꯝꯅ ꯁꯣꯟꯕꯅꯤ ꯅꯤꯁꯥ ꯆꯥꯔꯕꯅꯤꯅ ꯃꯊꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯁꯤ ꯅꯪ ꯈꯔ ꯃꯀꯨ ꯍꯨꯗꯣꯛꯑꯝꯃꯣ ꯃꯅꯒꯅꯁꯦ ꯏꯍꯦ ꯂꯤꯆꯩ ꯄꯨꯔꯛꯇ꯭ꯔꯕꯣ ꯅꯪꯕꯣ
ꯂꯤꯆꯩ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯒ ꯃꯅꯒꯅꯖꯦ ꯃꯀꯨ ꯍꯨꯅꯕ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯅꯦ ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯗꯨꯅ ꯇꯧꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯑꯩ ꯔꯦꯀꯣꯔꯠ ꯂꯣꯏ ꯂꯧꯔꯕꯅꯦ ꯇꯧꯔꯣ ꯅꯪꯒꯤ ꯊꯕꯛꯅꯤ ꯁꯤꯗꯤ ꯅꯪꯅ ꯐꯅꯕ ꯍꯦꯛꯇ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯁꯥꯔ ꯂꯤꯆꯩꯗꯣ ꯃꯁꯥꯒ ꯆꯥꯟꯅꯕ ꯑꯣꯏꯅ ꯈꯜꯂꯒ ꯂꯧꯔꯒꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯁꯥꯔ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯁꯤꯒꯤ ꯄꯥꯎꯁꯤꯗꯤ ꯀꯨꯏꯔꯦꯗ ꯌꯩꯒꯤꯗꯕ ꯃꯤꯒꯤ ꯃꯅꯒꯟꯗꯨꯗ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯥꯔ ꯑꯩ ꯂꯤꯆꯩꯗꯣ ꯃꯁꯥꯒ ꯆꯥꯟꯅꯕ ꯑꯣꯏꯅ ꯈꯟꯖꯔꯨꯔꯒꯦ ꯁꯥꯔ ꯍꯣꯏ ꯂꯧꯔꯨꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯐꯨꯕꯗ ꯁꯤꯗꯣꯛꯈ꯭ꯔꯁꯨ 이반이나 농당 탱나 찔러가 곰 ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯂꯝꯍꯥꯡꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯒ ꯂꯣꯏꯔꯦꯗꯅ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯁꯤ ꯁꯥꯔ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯅꯅꯕ ꯑꯩ ꯂꯤꯆꯩ ꯐꯖꯕ ꯑꯝꯇ ꯂꯧꯖꯔꯨꯈꯤꯒꯦ ꯁꯥꯔ ꯀꯩꯅꯣ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩꯁꯤꯕꯨ ꯀꯩꯅꯣ ꯑꯁꯦꯡꯕꯒꯤ ꯑꯩꯁꯤꯕꯨ ꯐꯨꯗ꯭ꯔꯣꯖꯥꯠꯂꯣ ꯑꯁ ꯑꯐꯥꯎ ꯋꯥꯔꯤꯡ ꯈꯔ ꯁꯥꯔꯨꯕꯅꯤꯅꯦ ꯀꯤꯒꯗ꯭ꯔꯥꯅ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯔꯗꯤ ꯐꯨꯝꯅꯤ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯁꯤꯒꯤ ꯕꯦꯛ ꯑꯃꯨꯕꯁꯤꯗꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯄꯩꯁꯥꯁꯤꯡꯁꯤꯗꯤ ꯇꯥꯃꯣꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯁꯤꯕꯣ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯤꯅꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯤꯀꯥ ꯈꯔ ꯂꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯕꯤꯟ ꯐꯪꯉꯤ ꯖꯥꯠꯂꯣ ꯑꯩꯉꯣꯟꯗꯒ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯗꯤꯅꯦ ꯐꯩ ꯍꯩꯁ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯅ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯛꯏꯕꯖꯥꯠꯅꯤ ꯐꯔꯦꯗ ꯁꯤꯗꯒꯤ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒꯦ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 3 ꯄꯤꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯃ ꯍꯥꯞꯄꯒ 4 ꯄꯤꯔꯒꯦ ꯄꯩꯁꯥꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤ 8-9 ꯃꯨꯛꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ 4 ꯂꯧꯊꯣꯛꯑꯒꯦ ꯅꯍꯥꯟꯒꯤ ꯁꯥꯔ ꯍꯅꯨꯕꯗꯣ ꯎꯅꯁꯦꯅ ꯐꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗꯅꯦ ꯎꯅꯔꯒ ꯄꯩꯁꯥꯁꯦ ꯄꯤꯅꯕ ꯇꯧꯔꯒꯦ ꯑꯩ ꯍꯤꯡꯗꯤ ꯍꯤꯡꯉꯅꯤꯗꯅ ꯆꯣꯞꯇꯤ ꯆꯣꯞꯄꯔꯣꯏ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯅ ꯍꯨꯔꯥꯟꯕꯗꯤ ꯌꯥꯕ ꯆꯥꯎꯅꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯂꯣꯟꯅ ꯊꯨꯞꯅꯁꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯊꯕꯛ ꯁꯤꯒꯨꯝꯕ ꯑꯃꯒꯤ ꯑꯩꯅ ꯁꯦꯟ ꯆꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯣꯏꯅ ꯆꯥꯎꯅ ꯍꯨꯔꯥꯟꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯟꯒꯤ ꯏꯕꯦꯝꯃꯗꯨꯅ ꯉꯁꯤꯁꯦ ꯎꯅꯁꯦꯅ ꯍꯥꯏꯕꯅꯤ ꯑꯣꯐꯤꯁ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯦꯛꯇ ꯎꯅꯔꯝꯃꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯩꯁꯥꯁꯦ ꯑꯩꯅ ꯆꯥꯕꯗ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯅ ꯍꯨꯔꯥꯟꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯁꯤ ꯇꯧꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯦꯔꯥ ꯀꯩꯗꯧꯋꯦꯒꯦ ꯄꯩꯁꯥꯅ ꯄꯩꯁꯥꯒ ꯆꯤꯟꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦꯁꯦ ꯑꯩꯁꯦ ꯊꯕꯛꯁꯦ ꯉꯟꯅ ꯆꯠꯀꯗꯕꯅꯦꯕ ꯁꯦ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯆꯥꯛꯇꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯗ ꯅꯣꯏꯁꯤꯗꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅꯅꯦ ꯁꯣꯔꯣ ꯆꯤꯡꯗꯅ ꯍꯦꯛ ꯂꯩꯔꯗꯅꯕꯀꯣ ꯑꯩꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦꯅꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅ ꯍꯪꯉꯛꯏꯁꯤꯅꯤ ꯃꯆꯥ ꯐꯪꯉꯦ ꯇꯥꯁꯤꯟꯅꯗꯦ ꯆꯥꯛꯁꯤꯗꯗꯤ ꯀꯥꯝꯈꯠꯄꯤꯌꯨꯅ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣꯗꯣ ꯇꯥꯗꯦ ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯁꯥꯁꯤꯁꯨ ꯂꯥꯏꯍꯧ ꯍꯧꯕ ꯐꯠꯇ꯭ꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯉꯝꯅꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯇꯦꯡꯁꯦ ꯈꯔ ꯄꯥꯡꯅꯔꯕꯗꯤ ꯐꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯊꯕꯛꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯉꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯆꯥꯛꯈꯨꯃꯥꯡꯁꯤꯗ ꯅꯝꯁꯤꯟꯗꯅ ꯑꯗꯨꯝ ꯊꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯌꯨꯝꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯒꯤ ꯊꯕꯛꯅꯦꯅ ꯍꯟꯅ ꯐꯥꯎꯕ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯕꯁꯤ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯗꯦꯅꯦꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯅꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯣꯏ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯌꯨꯝꯁꯤꯗ ꯂꯩꯍꯧꯋꯤꯅ ꯅꯣꯏ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦꯕ ꯑꯩꯅ ꯆꯠꯇꯣꯏ ꯊꯕꯛꯁꯦ ꯑꯔꯨꯕ ꯊꯕꯛꯅꯤ ꯅꯣꯏ ꯃꯁꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯅꯤ ꯅꯣꯏ ꯅꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄꯗ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯒꯦꯁꯨ ꯁꯤꯈ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯌꯨꯝꯗ ꯂꯩꯍꯧꯕꯒꯤ
Moi pabung, aise isa nungaitena ngarangsu haijaribaduni. Ngarangsu ngamda chakto thongbani. Guli leibirau haibasu taadi ngamda chatlaga gulido leirure. Ado ayukse isaje kirum tawe haiduna ibungoda chakse amta thangkalu launa haibani taadi tombasu hagotri mani. Moi pabungchune ai isa ngamdre hairabadi ibungose haudoga khara yausalo na mai mating pangu haibasu yai. Aduju nataba ngamdre aisu. Sak thongbasibu nupagi mathawro. Masidine nupigi mathawni. Nupi na khoina sak thongba phau ngamaktradi kari kanadurige ha. Aina thabak chatlibase paisa pusalangnabani ne. Thibong chaningai leitradi karaidai chadurige paisa laktradi. Noi adu khangdine noi adu khangna chatune. Moi babu nupagi mathawni haiba nati isa ngamnadraba matamsidadi mateng iteng tongnase haibani. Moi babungna oirabasu sakse thagatpiba yabani. Ngasaidagi phone yengdana khabar padana nungaina leithoribado mateng chidang pangbirabadi kayada nungai jagadaba. Aise isase kirum tawbasida iruse ludrabani. Ibungoda oirabasu thonganbe ai sakse aina ngasaidagi hawdokle tadre. Moi babung aibu kaidau haibano. Sumaina isase ngamdana hona kiba mayamdunane isase kemabani nokhoi hotnabada matengse tongnarabadi thagi toloptuna konadrabasu aisu phi saridana isasina nungairabadi phi se phajana sagadabani adubu sumaina isa nungaitana nampu da thabak tawsanbada isase yadre loina keme phi sabasu ngamdre. Yare taningdre. Nachina mapalina pingpa nganga chumba sakki dadi karaidagi yargadage yumda lehauba chakliem chaba noina kari kanadurige chak thongba phau ngamaktradi aina chalibase paisa tanbani ko aina paisa se pusalaktradi noi chara heni do yare ai chak chroka do hapur no yare aina chakhragane ne tana namana cha thongaga chak to phajana chamina horo mi usitaba saradna. Moi pabung nangse onthokna sulaima ai awaba khangbide dako karamba numita ai awaba se ubirak toinu khangde hayeng aina ne sikraba matamda ne aina wari base nakhoi khangakani noi amana amagi mateng pangnabasibu kari kaibage nupagi thabak nupi thabak haiba leibro nupagi thabak khaidokpasina ngasidi chokhatpa ngamdre. Ngasi aina hanjin nari basisu nupagi thabak khaidokpadunani makoina mateng pangbiramabadi aina nari base narabmoiko aina nadrabadi imungsida sengi phibam phatri basisu aina paisa talambasu yaiko matengse tawnarabadi pumnamak chokhatminaramgadabani adubu hanna phawba yengbide ai nare haiduna mateng pangbibra yengunese aingonda dum sauramaga chatkhiribasini. Aina isase nungaitaba isingse painingdadana tawbani adubu phare ai irujadaba yararoi isanasu iwanasu awaba khangbidrasidabu kaidawurdoino siraga si changa naba henjaledana ai iruja thoklurage aduga thonglage sakse phatida ko laima thaba kangogi thumse karam kan thaktuino hojidum thaksangrasu yabro. Yayi tamo kangogi thumse khrangan thaknabani ado tamo kangogi thumdo yam yakanbani go kitang thaugo haibadi madi mahi yaudabani na henjangi thum thakpado aduga manaroiba as tamo thumdo yakto yamale tamo mai dum thatpiramo ayoina iruja thoga jangage ba tamo. Hey, tamoigi rani yade adu yade ko nang naradi nabudu henjaladi aida natana nachani siju waduribani ne yade tamoigi rani nang lam henganu ko. As tamo yam nabas natana mi aigi sinus leibagi masagi ayuk ngantaje natonje phunbani ba masagi ne haba tamo kaishum tawre haba ado tamo na tamoigi rani habado haiganoba mina he nuknai haba
ꯀꯃꯦꯟꯇꯁꯨ ꯅꯣꯛꯅꯕ ꯌꯥꯎꯋꯦꯕ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯣꯛꯅꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯑꯩꯁꯨ ꯎꯔꯤꯕꯅꯤꯅꯦ ꯍꯦ ꯅꯣꯛꯅꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕꯅꯤꯅꯦ 이반이기 ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯤꯕꯅꯤꯅꯦ ꯑꯄꯪꯕꯤꯁꯤꯗꯤ ꯊꯃꯣꯏꯒꯤꯔꯥꯅꯤ ꯅꯪ ꯌꯥꯝ ꯄꯪꯉꯤꯕꯣ ꯑꯗꯨꯒꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯏꯅꯁ ꯇꯧꯗꯕ꯭ꯔꯥꯕ ꯅꯥꯇꯣꯟꯒ ꯐꯨꯟꯗ꯭ꯔꯤꯗꯣ ꯍꯧꯖꯤꯛꯁꯦ ꯃꯤ ꯌꯥꯝꯅ ꯅꯥꯏꯅꯦ ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯔꯨꯖꯁꯜꯂꯣ ꯅꯥꯕꯗꯣ ꯍꯦꯟꯖꯜꯂꯣ ꯀꯅꯥꯗꯅꯣ ꯋꯥꯗꯣꯏꯁꯦ ꯍꯥ ꯑꯩꯈꯣꯏꯗꯅꯤ ꯋꯥꯗꯣꯏꯁꯦ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯔꯒ ꯍꯣꯠꯅꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯀꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯅꯪꯅ ꯉꯝꯕ ꯃꯇꯦꯡ ꯂꯣꯏꯅꯃꯛ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯃꯣꯏꯒꯤ ꯔꯥꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯑꯉꯥꯡꯉꯩꯒꯤ ꯐꯤꯔꯣꯜꯅꯦ ꯑꯩꯒꯤ ꯐꯤꯔꯣꯜꯅꯦ ꯁ꯭ꯇꯤ ꯑꯣꯏꯅ ꯇꯛꯎꯔꯣ ꯆꯥꯛꯁꯤꯅꯅꯦ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯌꯥꯔꯕ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯏꯔꯨꯖꯔꯔꯣꯏ ꯀꯣꯟꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯂꯨꯔꯣ ꯀꯣ 이싱 ꯑꯌꯤꯡꯕꯗꯣ ꯄꯥꯏꯔꯨꯔꯅꯨ 스티두디 닦고 야이드나 수마이나 앙엄 똥나세바 고 저저저 스티도 덕토로서 Tamo sumaina wa khangbibase yamna phai nupada wa khangbidaba mayam lei ado nupana sumaina awaba khangbibase yamna harawe tamo aisu sti ta uragi manam sidi tamo kanggau ka ramane 이해 까위드나 헤이 타모이기라니 쩔어 스티 더러 낭 행강나보다네 강곡세 까라보니